ngasi lakhotjariba topic se white discharge habadi fingau yamna chatpa urinary tract infection tawba khoigi bladder sing nungai handaba thagi khomkap lakpa matamda heavy bleeding oiba habadi e ka hen over oina chatpa mio singda seasonaba yaba home remedies aduga dietary guidelines khara ma ucharake khudimak home remedies sana gane leite try tawraga yengbi be ya yamna icham chamba remedies ni yumda line asimba yaba ucharake aina luxury base cheng se tengkor macha mu lobiro ain luxury she half cup amudum luxury sing se thaina gi ari ba oraga di hena phai adu asu kaisu kaide afang ba cheng do lobiro cheng do hana ising khara hapaga fajana cham thopiro boko yam toina haidi amukatang chamana loire hanjan chambi gano fajana cham thoba cheng do sigi chafu leiba ki chafu se ta hapchen biro leiba ki chafu lori se magi kana ba mayam lei ei horen haijarake si da hapchen biraga ising se sagi cup khara chawba 200 ml gumba dumaina hapiro ai gi sem gadaba portion dugi makha pole aina 10 gram season naradi 80 ml water dumaina season na bayai bako sumaina ising kitang hena hapiro aduga makhung khumjan laga thambiro si se pung ani dena taruk pok tingbiyo overnight oina nungdang ra hingda tingam bududi fatte pung taruk kumba tingbajina chapchai si pung taruk tingba lora bagi mahi dune bako si se phajana khoina chafu je khar chawam lobi or su yai ko aina ai khatangi sembagine seng di sumaina ngaktang samthokpiu haidi ising duda lehona ba chengi kana ba sing se adu phajana sumaina kitang noibiyo ko yam kana da khut cha phajana di seng na hambiyo haidi mahi se lauraga drinks oina thakpagi semak toine ba ko sumaina tawbiro pung taruk tinga ba cheng do adu do glass ama lobiro adu ga thakpiro sise koina heavy bleeding oiba haidi yamna yam chatpa mioi sing da su yamna kanai urine infection da su adu ga white discharge oiba phingau yam chatpa mi sing da su yamna kana ba drinks makhala mani si try tawraga yengbiyo rice water da yamna kana ba component me ama yauri vitamins mineral amino acid mangunda masagi nature ge oina yamna ingjaba cooling nature oiba antioxidant sing su yawi masina nupi oiba singi fingau chatpa sing phahanba urine infection tawba khoigi ising mari nungai tabagumba do su yamna kana ba pi buko uterus sing se da khoigi phaba oina agent oina ohalaga mana kana ba oina piba cooler oihanba inghanba digi saba kumpa burning sensation gumba phahali setana nupi oibasingi sam phajahanbada samda seasonar su yai adagi mai da skin gumba da seasonar su yai chanaragadi siguma sida yamna kana bapi rice water sisu thakpiro aduga stress anxiety fajana maintain tawbiyo haibadi wakhan nungaina leibiba mathayam sajandaba sumaina tawbiyo mathayam sajalagadi aina hitak mayam tawragasu kana waphangba wagani haibadi si anaba mayam gi horakfamni ising fajana thakpiro ising tappa matamda phammaga thakpiyo sina filter fajana tawdoini aduga healthy living oiba thum chabagi chang junk food chaba chini gumba yarige kakpiro wakhan nungaiba physical activity fajana tawba ising fajana thakpiba remedies mayam sisu try tawraga yengbiro akoina rice water sema matamda chapu seasonary sema gi yam cooler oiba effect yawi haibadi alkaline oiba nature sida tingaga na hena phabado koina pungi singa haina bado aduna sida tingbi bayai natraga glass ki water akoigi bowl gumba tingasu kasu kaide bako nomagi glass ani gumba thakpiro ayukta chakau hanganda natraga na nungdin matamda ma thasu yai urine gumba infection yam toina tawragadi nomagi dum khara yamna thasu yai yam hanjana di thakpiro no hariba ina haijariba problem singsa thaga yengbiro khongya sabagumba tesu phabani akoina aingonda mayam hangbiraki white discharge ki remedies kumba matamdu daina khangde haigi basu yawi aina anoba thengjar pasing do mayam gi damakta hapjabani ngasi gi damakta di swai da lotion jarage atopa mari leina basing doctor wena consult fajana tawbiyo thanks for watching